Matamgi Manipuri Wari ki channel asibu tabiriba khwai pumnamakpu taramna okpaga loinana ikoknona khuramjari. Ngasi amuk taminarasi Aphaobi marisuba tangka. Nongdambana Bye, Lesilembise, aidi nungshirabane, adusu masak khangdana. Nungshiramgani, manabu nupa koiba hiramgadro. Saktado nupa koiba hiba mandene, masakto chak lawine. Hera bai, aina light to nupida adamaina haino. Hajaroi. Ibo nang haujiktagi nupina ngamba hawrene ha. Kariya? Salahai, aidi nupina ngamba yaroi. Nupina haiba ingadabagi wa khaktane. Oh, adudi nupina ngamba kaudro haise. Kaude, nungsiba kauwe sidi. Hoise, adu ada khangde. Adu bai, Lesilembigi noyani sibu kari condition yorage. Khangde da bai, aina mase phagi tau dana nungsi haige hek taubaga mana wase hek ta thidure. Thok aita haijalu kaino, nupana bo. Adu so amu friend oina tinasena hairaga message thanabanina phagi oina adum khankhidonine nangbo. Khara mamal laina haidradi phagi mandana phagi adum taraga leidoiba. Nupaya mandeda kok haijilu adudi kari kuma iyengo. Era bai, adugi wadi ngasai su nungsibina thakmo morokpu sabiroi harubai wani. Ada kariba nungsibina thakmo morok kaina namai kinna thila ura harakoi wani mi. Adagiri message hanbado adum kausinaraga ne adum tuwe. Oren khara kauraga handoini. Yararoi da bai, adumana adum tauradi. Nupa nabu haiba hek haubaga kibana hana horadi sung oraroi bai. Oren de haige. Aduini, aina nang sida kauraga mi lai changdaba sida hidak thaklise. Oren di soidana hayuko. Aduda phagi tarasu asengba nungsi haijilo. Aina harise phagiro. Asengbagi nungsibu nungsi haibani hekta haijilo. Ai madu mode ngamdo mandeda. Anido party to bolo sinkre. Last peg ni anido makhut kado lumthare glass thangkaba phawba wana thokle. Nisa panarakpanina. Nongdambana Kipin loshilase paga maga sula amani. Nang amuk sumana thokibasu yaroi. Sat loshilase moilak tringaida. Anido glass to thangat minai aduga apunbagi khonjen da laurai. Long live liver. Kipin su ngak lairi sumwari sanari. Thadogi kol nongdambada lai. Damba sakti charabo. Baba koi anisu ngak lairaga chak charaga laage. Fazana lairamuko. Hoi ma. Thamo adu haige na torokpani chak to khara thungaga charamuko. Chani aidi yamna thongba haibanina. Haima chumine hoi mama laaga thongage chaka chara aroi mama. Yani ai kipinga chapo mayam chasille mama. Adudi fazana lairamuko. Hoi Mama thadoi phone thangkre aduga nongdamba nisagi kikchu kharaga leiri lesida message amuk thai. Ai ngasai gido soibane. Ai soibane ba laale ba. Lesilembi message to pai reply mu irei. Hoi ai kemta khandi chak charabo. Sen namge tawraga note sen hai message to loi lerame. Message to nongdambada yoroktre nongdamba sum pakhatni. Ai soikibane ba. Lesilem bisu nungsiba nungairam laroi khangi adubu upai leitre. Mama promogi manakta laktuna nungsibada call tawi. Hello, ai lesine. Nungsiba, aingonda sorry ro. Ai lanjare matungda amu hana hararoi.
ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝꯅ ꯄꯥꯈꯠꯆꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯍꯥꯏꯍꯟꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯁꯤꯀꯣ꯫ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯅ ꯑꯁ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯊꯥꯔꯛꯑꯒꯦꯕ꯫ ꯅꯨꯡꯁꯤꯕ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯛꯈꯤꯗ꯭ꯔꯦ꯫ ꯍꯣꯏ ꯂꯩꯁꯤꯂꯦꯝꯕꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯝꯃꯒꯦꯀꯣ꯫ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯀꯤꯄꯤꯟꯅ ꯑꯣ ꯃꯥꯒꯤꯁꯦ ꯅꯪꯗꯤ ꯈꯟꯗꯤ ꯈꯟꯖꯔꯤꯕꯖꯥꯠꯅꯤꯅꯦ꯫ ꯃꯥꯒꯤ ꯕꯦꯂꯦꯟꯁꯇꯣ ꯂꯣꯏꯈꯤꯕ ꯃꯥꯟꯗ꯭ꯔꯣ? ꯍꯣꯏꯅꯦ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯈꯔ ꯄꯥꯏꯁꯤꯜꯂꯨꯔꯕꯅ ꯌꯥꯗ꯭ꯔ ꯃꯥꯜꯂꯦꯗ ꯍꯦꯛ ꯍꯪꯍꯧꯗꯦꯅꯦ꯫ ꯌꯥꯔꯦꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯊꯥꯖꯔꯛꯆꯅꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯏ ꯑꯩ ꯊꯤꯟꯗꯣꯛꯀꯦ꯫ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯀꯥꯏꯅꯔꯕ ꯃꯇꯨꯡ ꯅꯣꯡꯗꯝꯕ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ꯫ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯁꯤꯒꯤ ꯐꯦꯁꯕꯨꯛꯇ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯗꯨꯅ ꯌꯦꯡꯉꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫ ꯑꯩꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥꯅꯦ ꯑꯃꯔꯣꯝꯗ, ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯃꯣꯏꯁꯦ ꯑꯁꯨꯛ ꯁꯣꯜꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ, ꯁꯤ ꯌꯧꯁꯜꯂꯗꯤ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯃꯤꯕꯨ ꯁꯨꯝꯕ ꯍꯩꯔꯤꯕ? ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇ꯭ꯔꯁꯨ, ꯃꯤꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯕꯁꯨ, ꯑꯩꯒ ꯁꯛꯈꯪꯅꯈꯤꯗ꯭ꯔꯕꯁꯨ, ꯁꯛꯈꯪꯗ꯭ꯔꯕ ꯑꯩꯕꯨꯗꯤ ꯃꯄꯣꯛꯁꯤꯒꯤ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯍꯥꯏꯅ ꯁꯣꯟꯕꯤꯌꯨꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯀꯃꯥꯏꯅꯁꯨ ꯂꯩꯔꯨꯅꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯤꯒꯤ ꯃꯅꯥꯛꯇ ꯅꯣꯛꯅ ꯈꯦꯅ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯩ ꯅꯣꯡꯃꯗꯤ ꯅꯉꯣꯟꯗ ꯑꯩꯒꯤ ꯁꯛꯁꯦ ꯁꯣꯏꯗꯅ ꯇꯥꯛꯀꯦꯀꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯅꯪꯅ ꯏꯟꯊꯣꯛꯄꯤꯒꯅꯨꯀꯣ꯫ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯁꯥꯒꯠꯃꯤꯟꯅꯁꯤꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯦꯞꯇꯣꯞ ꯃꯃꯥꯏꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯂꯥꯏꯕꯛ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ꯫ ꯉꯥꯏꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛ ꯑꯋꯥꯕꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯈꯤ ꯈꯪꯍꯧꯗꯅ꯫ ꯅꯣꯡꯗꯝꯕ ꯅꯤꯁꯥꯁꯨ ꯈꯔ ꯌꯥꯎꯔꯕꯅꯤꯅ ꯃꯄꯤ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯣꯏꯅ ꯂꯥꯜꯂꯦ꯫ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯃꯒꯤ ꯊꯥꯖꯕꯕꯨ ꯃꯥꯡꯍꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯑꯩꯅ ꯅꯨꯡꯁꯤꯔꯨꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯁꯛꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯝꯒꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯁꯥꯟꯅꯕ ꯑꯣꯏꯅ ꯈꯟꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯥꯗꯤ ꯑꯩꯕꯨ ꯍꯥꯟꯅꯗꯒꯤ ꯂꯥꯟꯅ ꯂꯧꯗꯨꯅꯇ ꯂꯩꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯃꯄꯤ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯐꯣꯇꯣꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯨꯕꯨ ꯑꯩꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟꯁꯤꯃꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯎꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯣꯡꯗꯝꯕ ꯋꯥꯈꯜ ꯑꯐ ꯐꯠꯇ ꯃꯌꯥꯝꯗꯣ ꯈꯟꯗꯨꯅ ꯑꯗꯨꯝ ꯇꯨꯝꯊꯈꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯐꯣꯇꯣꯗꯣ ꯂꯦꯞꯇꯣꯞꯀꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯗꯨꯃꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯡꯗꯝꯕꯅ ꯇꯨꯝꯂꯤꯕꯗꯣ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯈꯪꯍꯧꯗꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯂꯩꯅꯔꯛꯄꯒꯨꯝ ꯅꯣꯡꯗꯝꯕꯒꯤ ꯃꯦꯁꯦꯖꯇꯣ ꯅꯣꯡꯗꯝꯕꯒꯤ ꯃꯆꯤꯟꯃꯛꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯒꯨꯝ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯗꯨꯅ ꯑꯗꯨꯃꯛ ꯅꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯨꯝꯊꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯏ, ꯑꯃꯨꯛ ꯁꯨꯒꯠꯂꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯍꯣꯏꯗ ꯑꯩꯗꯤ ꯁꯥꯕꯤꯔꯣꯏ ꯅꯨꯡꯁꯤꯕꯤꯅ ꯊꯥꯛꯄ ꯃꯣꯔꯣꯛꯄꯣ꯫ ꯑꯁ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯁ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤꯕꯣ ꯁꯤꯗꯤ, ꯅꯨꯡꯁꯤꯕꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯅꯦ꯫ ꯄꯨꯟꯁꯤꯗ ꯅꯨꯄꯥꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯇꯥꯖꯔꯛꯇꯦ ꯑꯩꯗꯤ꯫ ꯑꯗꯣ ꯉꯁꯥꯏ ꯃꯥꯅ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯪꯂꯨꯝ ꯂꯨꯝꯊꯈ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯉꯁꯥꯏ ꯑꯩꯅ ꯑꯩꯒꯤ ꯃꯤꯍꯨꯜꯒꯁꯦ ꯗꯪ ꯗꯪꯒ ꯆꯣꯡꯉꯛꯏꯗꯨꯕꯣ? ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯒ ꯑꯩꯅ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯏꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯁꯥꯎꯕ ꯉꯝꯗ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯃꯦꯁꯦꯖꯇꯣ ꯍꯦꯛ ꯄꯥꯕꯒ ꯊꯃꯣꯏ ꯂꯨꯝꯊꯈꯤ, ꯃꯤꯍꯨꯜꯁꯦ ꯈꯪꯆꯣꯡ ꯆꯣꯡꯂꯛꯈꯤ꯫ ꯑꯩ ꯃꯉꯣꯟꯗ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯇꯨꯅ ꯃꯦꯁꯦꯖ ꯏꯈꯤꯀꯣ꯫ ꯑꯩꯒꯤ ꯃꯦꯁꯦꯖꯇꯣ ꯏꯁ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯅꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯅꯤ ꯀꯥꯏꯅ
ꯍꯥꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯥꯏ ꯑꯗꯨꯒ ꯑꯩꯅ ꯃꯦꯁꯦꯖ ꯍꯟꯗ꯭ꯔꯒ ꯃꯥꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕ ꯑꯩꯅ ꯃꯦꯁꯦꯖ ꯍꯟꯗ꯭ꯔꯒ ꯃꯥꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯈꯟꯗꯨꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯤꯗꯨꯅ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯁ ꯑꯩꯗꯤꯕ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯤ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯤꯅ ꯁꯨꯝ ꯂꯛꯅꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯣꯛꯅꯤꯡꯉꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨꯅꯦ ꯑꯗꯨꯝ ꯌꯥꯏꯕ ꯂꯩꯁꯤꯂꯦꯝꯕꯤ ꯅꯨꯡꯁꯤꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯐꯥꯒꯤꯅꯤ ꯈꯜꯂꯒ ꯊꯃꯣꯏꯗ ꯆꯔꯥꯡꯅꯔꯝꯕ ꯃꯌꯥꯝꯗꯣ ꯇꯞꯅ ꯇꯞꯅ ꯊꯦꯝꯖꯤꯟꯗꯨꯅ ꯑꯍꯤꯡꯗꯣ ꯇꯨꯝꯊꯈꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯏ ꯂꯦꯝꯕ ꯍꯜꯂꯛꯇꯨꯅ ꯊꯥꯗꯣꯏ ꯃꯄꯤ ꯍꯣꯡꯗꯣꯛꯏ ꯂꯦꯝꯕꯗꯤ ꯃꯆꯥ ꯇꯨꯝꯈ꯭ꯔꯕ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯂꯦꯝꯕꯅ ꯗꯝꯕꯥ ꯅꯪꯕꯨ ꯇꯨꯝꯃꯕꯣ ꯈꯨꯝꯂꯛꯇꯕꯗꯨꯗ ꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯂꯦꯞꯇꯣꯞ ꯑꯣꯟ ꯇꯧꯔꯒ ꯅꯣꯡꯗꯝꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯍꯦ ꯂꯦꯞꯇꯣꯞꯁꯦ ꯑꯣꯟ ꯇꯧꯔꯒ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ ꯃꯄꯥ ꯂꯦꯝꯕ ꯅꯣꯡꯗꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯇꯣꯞꯇꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯝꯇ ꯈꯟꯗꯅ ꯄꯋꯥꯔ ꯕꯇꯟꯗꯨꯗ ꯅꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯀ꯭ꯔꯤꯟꯗ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯣꯡꯗꯝꯕꯅ ꯇꯨꯝꯂꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯥꯏꯐꯦꯠ ꯎꯈꯤꯕꯗꯨꯗ ꯑꯃꯨꯛ ꯁꯠ ꯌꯦꯡꯉꯛꯏ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯣꯐ ꯇꯧꯒꯦ ꯇꯧꯔꯝꯕ ꯈꯨꯗꯣꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯥ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯇꯣꯛꯈꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯂꯦꯝꯕ ꯇꯞꯅ ꯃꯆꯤꯟꯗ ꯍꯥꯏꯔꯛꯏ ꯌꯥꯏꯅꯦ ꯔꯥꯁꯤꯁꯦ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯎꯃꯤꯅꯦ ꯄꯤꯁꯨꯝꯁꯤꯗꯤ ꯃꯌꯥ ꯆꯧꯗ꯭ꯔꯤꯒꯤ ꯄꯤꯁꯨꯝꯕꯨ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ ꯑꯣ ꯀꯦꯕꯗꯤ ꯈꯔ ꯍꯩꯇꯦ ꯍꯥꯏꯕ ꯈꯪꯉꯦ ꯃꯁꯛꯁꯦ ꯌꯥꯝꯅ ꯎꯟ ꯇꯥꯏꯌꯦꯕ ꯈꯔ ꯍꯣꯠ ꯑꯣꯏꯖꯗꯦꯕ ꯌꯥꯏ ꯂꯦꯞꯇꯣꯞꯇꯣ ꯄꯨꯔꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯂꯦꯝꯕꯅ ꯍꯥꯏ ꯊꯥꯗꯣꯏ ꯗꯣꯏ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯗꯝꯕ ꯇꯨꯝꯍꯧꯔꯕ꯭ꯔꯣ ꯕꯕꯥ ꯇꯨꯝꯍꯧꯔꯦ ꯑꯗꯣ ꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯄꯥꯈꯪꯒꯤ ꯂꯦꯞꯇꯣꯞ ꯄꯥꯏꯔꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯇꯟꯗ꯭ꯔꯣ ꯕꯕꯥ ꯑꯁ ꯃꯃꯥ ꯅꯪꯒꯤ ꯋꯥꯈꯜꯗꯨꯁꯨ ꯑꯇꯩ ꯅꯠꯇꯦꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯂꯦꯞꯇꯣꯞꯁꯦ ꯑꯩ ꯀꯔꯤꯝꯇ ꯌꯦꯡꯉꯣꯏꯀꯣ ꯑꯗꯣ ꯃꯥꯅ ꯐꯣꯇꯣ ꯑꯃ ꯌꯦꯡꯉꯒ ꯇꯨꯝ ꯂꯩꯔꯝꯃꯦ ꯃꯁꯛꯁꯦ ꯌꯦꯡꯖꯧ ꯍꯥꯏꯗꯅ ꯄꯨꯕꯤꯔꯛꯄꯅꯤꯅꯦ ꯅꯃꯧꯗꯣ ꯍꯩꯃꯥ ꯀꯩꯅꯣ ꯅꯨꯄꯤꯒ ꯀꯣꯏꯔꯕ꯭ꯔꯣ ꯃꯥꯕꯣ ꯑꯩꯅ ꯀꯤꯄꯤꯟꯗ ꯍꯪꯕꯗꯗꯤ ꯀꯣꯏꯗꯦ ꯍꯥꯏꯅ ꯂꯦꯝꯕꯅ ꯊꯥꯗꯣꯏꯗ ꯐꯣꯇꯣꯗꯣ ꯌꯦꯡꯍꯜꯂꯤ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯁꯛꯁꯤꯗꯤ ꯔꯥꯁꯤꯕꯨ ꯌꯥꯝꯅ ꯂꯩ ꯍꯥꯏ ꯋꯥꯅꯤ ꯏꯃꯨꯡꯒꯤ ꯃꯧ ꯑꯣꯏꯕꯗ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯅꯤ ꯃꯤ ꯕꯕꯥꯁꯤꯗꯤ ꯑꯣ ꯑꯗꯨꯅꯅꯦ ꯅꯃꯧꯗꯣ ꯌꯦꯡꯖꯧꯅ ꯄꯨꯕꯤꯔꯛꯄꯅꯦ ꯑꯩꯅ ꯂꯦꯝꯕꯅ ꯂꯦꯞꯇꯣꯞꯇꯣ ꯑꯣꯐ ꯇꯧꯔꯒ ꯊꯨꯞꯆꯤꯟꯒꯦ ꯇꯧꯏ ꯊꯥꯗꯣꯏꯅ ꯉꯥꯏꯈꯣꯍꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯃꯧꯁꯤꯕꯨ ꯃꯁꯛꯁꯦ ꯑꯃꯨꯛꯇ ꯐꯖꯅ ꯌꯦꯡꯍꯧꯈꯤꯒꯦ ꯑꯁꯨꯝꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏꯈꯛ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯈꯛ ꯁꯨꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯣꯡꯗꯝꯕ ꯅꯨꯡꯁꯤꯕꯒꯤ ꯏꯃꯨꯡꯕꯨꯁꯨ ꯁꯨꯝꯈ꯭ꯔꯦ ꯃꯄꯥ ꯂꯦꯝꯕ ꯂꯦꯞꯇꯣꯞꯇꯣ ꯑꯣꯐ ꯇꯧꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯔꯨꯝꯗ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯣꯡꯗꯝꯕ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯍꯧꯒꯠꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯦꯁꯦꯖ ꯑꯃ ꯏꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯩꯁꯤꯂꯦꯝꯕꯤꯗ ꯍꯧꯒꯠꯂꯒ ꯂꯩꯔꯕꯅꯤꯅ ꯇꯨꯇꯨꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯃꯦꯁꯦꯖ ꯂꯥꯛꯄꯗꯨꯁꯨ ꯎꯏ ꯑꯗꯨꯕꯨ ꯃꯦꯁꯦꯖ ꯕꯦꯂꯦꯟꯁ ꯍꯥꯞꯄꯨꯗ꯭ꯔꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯦꯁꯦꯖ ꯍꯟꯒꯦ ꯇꯧꯔꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯁꯦꯖ ꯑꯃ ꯑꯃꯨꯛ ꯂꯥꯛꯏ ꯀꯣꯂꯦꯖ ꯂꯥꯛꯇꯣꯏꯔꯣ ꯂꯩꯁꯤꯂꯦꯝꯕꯤ ꯃꯦꯁꯦꯖꯇꯣ ꯍꯟꯅꯤꯡꯕꯅꯤꯅ ꯗꯨꯀꯥꯟꯗ ꯊꯣꯔꯛꯏ ꯇꯥꯅ ꯆꯥꯗ꯭ꯔꯤꯁꯨ ꯗꯨꯀꯥꯟꯗꯣ ꯊꯣꯡ ꯑꯃꯨꯛ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ ꯍꯣꯔꯦꯟ ꯀꯣꯂꯦꯖ ꯆꯠꯈꯤꯕꯗ ꯍꯥꯜꯂꯒꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯆꯪꯂꯛꯏ ꯅꯣꯡꯗꯝꯕꯁꯨ ꯊꯕꯛ ꯆꯤꯜꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯦꯁꯦꯖꯇꯣ ꯑꯗꯨꯃꯛ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯅꯣꯡꯗꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯂꯦꯖ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯂꯦꯝꯕ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯎꯕꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯐꯖꯩꯀꯣ ꯌꯥꯏ ꯅꯣꯡꯗꯝꯕ ꯃꯄꯥ ꯂꯦꯝꯕꯅ ꯍꯥꯏꯔꯤꯗꯨ ꯀꯅꯥꯗꯅꯣ ꯈꯜꯂꯒ ꯇꯨꯡ ꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯝꯇꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯄꯥ ꯏꯍꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯉꯥꯎꯗꯣꯏꯕ ꯑꯗꯨꯒ ꯆꯣꯔꯣ ꯂꯣꯜꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯏꯃꯥ ꯑꯇꯣꯝꯕꯤ ꯑꯃꯒ ꯀꯣꯏꯔꯕ꯭ꯔꯣ
ꯐꯖꯩꯀꯣ ꯌꯥꯏ ꯌꯥꯏ ꯀꯥꯏꯅꯒ ꯇꯧꯔꯝꯗꯁꯤꯕꯣ ꯆꯠꯊꯣꯏ ꯃꯤ ꯁꯤꯕ ꯌꯥꯎꯕ ꯋꯥ ꯍꯦꯛ ꯉꯥꯡꯉꯗꯅ ꯃꯁꯤꯗꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯀꯅꯥꯗꯅꯣꯕ ꯍꯧꯖꯤꯛ ꯍꯥꯏꯔꯛꯈꯤꯗꯨꯕꯣ ꯃꯃꯥ ꯊꯥꯗꯣꯏ ꯃꯆꯥꯅꯨꯄꯥ ꯆꯥꯛ ꯆꯥꯈꯤꯗꯅ ꯀꯣꯂꯦꯖ ꯊꯦꯡꯉꯦꯅ ꯊꯣꯛꯈꯤꯕꯗꯨꯗ ꯆꯥꯛ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯊꯦꯡꯉꯦꯅ ꯊꯣꯛꯈ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯀꯩꯀꯩ ꯄꯉꯥꯡꯗ ꯉꯥꯡꯉꯝꯃꯤꯁꯤꯕꯣ ꯑꯣ ꯄꯂꯦꯝ ꯅꯣꯏ ꯁꯥꯏꯁꯦ ꯆꯦꯛꯁꯤꯜꯂꯨꯀꯣ ꯆꯣꯏꯔꯣꯜꯒ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤꯅꯦ ꯌꯥꯏ ꯌꯥꯏ ꯐꯖꯩ ꯀꯥꯏꯅꯁꯨ ꯍꯥꯏꯔꯗꯅ ꯏꯃꯥ ꯑꯇꯣꯝꯕꯤ ꯑꯃ ꯀꯣꯏꯔꯕ ꯃꯥꯜꯂꯤ ꯊꯥꯗꯣꯏꯗꯤ ꯈꯪꯕꯅꯤꯅ ꯅꯣꯛꯂꯛꯏ ꯍꯩꯃꯥ ꯀꯣꯏꯖꯁꯅꯨ ꯏꯃꯥꯒ ꯏꯆꯥꯒꯗꯤ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯂꯦꯝꯕꯅ ꯑꯃꯨꯛ ꯂꯩꯌꯨ ꯑꯩꯗꯤ ꯏꯃꯧꯒ ꯏꯁꯨꯒꯅ ꯁꯦꯕꯥ ꯇꯧꯍꯟꯒꯦ ꯗꯝꯕꯅ ꯑꯃꯨꯛ ꯀꯥꯏꯗꯒꯤ ꯏꯁꯨꯅꯣ ꯇꯥꯅꯤꯡꯗꯦꯀꯣ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯖꯥꯅꯤꯍꯦ ꯂꯦꯝꯕꯅ ꯍꯦꯔꯥ ꯀꯨꯏꯗꯧꯗꯤ ꯃꯥꯟꯗꯦꯗ ꯉꯔꯥꯡꯒꯤ ꯐꯣꯇꯣ ꯈꯨꯌꯦꯡꯗꯣ ꯅꯣꯡꯗꯝꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯃꯃꯥ ꯊꯥꯗꯣꯏꯅ ꯆꯥꯛꯁꯦ ꯈꯔ ꯏꯟꯕꯤꯒꯦ ꯍꯥꯏꯕꯒ ꯇꯥꯗꯈꯩ ꯏꯀꯥꯏꯕꯗꯨ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯈ꯭ꯔꯦ ꯂꯝꯕꯤ ꯆꯠꯄꯒꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯊꯧꯔꯛꯏ ꯀꯣꯂꯦꯖ ꯌꯧꯁꯤꯜꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤ ꯊꯥꯖ ꯔꯦꯅꯨ ꯂꯤꯡꯊꯣꯏ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯗꯝꯕꯁꯨ ꯀꯤꯄꯤꯟꯗꯨ ꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩ ꯑꯗꯒꯤꯗꯤ ꯗꯣꯟꯒꯤ ꯃꯦꯝꯕꯔ 2-3ꯁꯨ ꯂꯥꯛꯇꯨꯅ ꯅꯣꯡꯗꯝꯕꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯀꯤꯄꯤꯟꯁꯨ ꯂꯥꯛꯂꯦ ꯃꯌꯥꯝꯗꯣ ꯀ꯭ꯂꯥꯁꯇ ꯆꯪꯅꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯉꯔꯥꯡꯗꯤꯅꯦ ꯑꯩꯅ ꯃꯦꯁꯦꯖ ꯄꯪꯊꯥꯗ ꯊꯥꯔꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅꯅꯦ ꯅꯨꯡꯁꯤꯕꯤꯅ ꯊꯥꯛꯄ ꯃꯣꯔꯣꯛꯇꯤ ꯁꯥꯕꯤꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯕ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯕꯤ ꯀꯥꯏꯅ ꯀꯤꯟ ꯆꯥꯒꯦꯔꯥ ꯅꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯛꯎꯔꯥꯅ ꯍꯥꯏꯕꯅꯤ ꯅꯨꯄꯤ 3-4ꯗꯣ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ 3rd ꯀ꯭ꯂꯥꯁꯀꯤ ꯑꯣꯐ ꯂꯩꯕꯅ ꯅꯨꯄꯤ 4ꯗꯣ ꯁꯨꯝ ꯀꯣꯂꯦꯖꯀꯤ ꯒ꯭ꯔꯥꯎꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯅꯣꯡꯗꯝꯕ ꯀꯤꯄꯤꯟꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯌꯥꯎꯁꯜꯂꯤ ꯀꯤꯄꯤꯟꯅ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯅꯔꯛꯑꯒꯦ ꯏꯆꯜꯁꯤꯡꯕꯣ ꯊꯥꯖꯅ ꯑꯩꯗꯤ ꯀꯣꯕꯤ ꯁꯥꯛ ꯔꯦꯅꯨꯅ ꯑꯃꯨꯛ ꯀꯧꯇꯥ ꯉꯥ ꯃꯔꯨ ꯌꯥꯎꯗꯕꯤ ꯂꯤꯡꯊꯣꯏꯅ ꯑꯃꯨꯛ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯇꯦ ꯃꯃꯥꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯕꯤꯌꯦ ꯑꯗꯨꯒ ꯆꯥꯔꯛꯑꯦ ꯂꯩꯁꯤꯂꯦꯝꯕꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯑꯩꯗꯤ ꯏꯈꯨꯠꯅ ꯀꯥꯡꯁꯣꯏ ꯊꯣꯡꯂꯒ ꯐꯨꯜꯗ ꯆꯥꯁꯤꯜꯂꯒ ꯂꯥꯛꯑꯦ ꯃꯌꯥꯝꯗꯣ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯤꯄꯤꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯀꯤꯄꯤꯟꯅ ꯍꯜꯂꯣ ꯍꯥ ꯀꯥꯏꯗ ꯒꯦꯠꯇ ꯑꯣ ꯊꯣꯛꯂꯛꯀꯦ ꯂꯩꯔꯝꯃꯣ ꯅꯠꯇ꯭ꯔꯒ ꯀꯣꯂꯦꯖ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯂꯛꯑꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯔꯥꯎꯟꯗ ꯐꯝꯂꯤꯌꯦ ꯆꯪꯉꯛꯑꯒꯦꯕ ꯍꯣꯏ ꯆꯪꯉꯣ ꯑꯩ ꯂꯦꯞꯄꯒ ꯉꯥꯏꯔꯝꯒꯦꯀꯣ ꯗꯝꯕ ꯑꯩꯅ ꯍꯥꯏꯕ ꯏꯃꯥꯟꯅꯕꯗꯣ ꯂꯥꯛꯑꯦ ꯑꯣ ꯑꯗꯨꯏꯗꯤ ꯊꯣꯛꯄꯤꯔꯨꯔꯣꯗꯅ ꯁꯤꯗ ꯆꯪꯂꯛꯀꯅꯤꯌꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯂꯩꯁꯤꯂꯦꯝꯕꯤ ꯅꯣꯡꯃ ꯕ꯭ꯂꯦꯛ ꯁꯨꯠ ꯇꯧꯕ ꯅꯨꯄꯥ ꯑꯃꯅ ꯕꯥꯏ ꯇꯧꯔꯝꯂꯒ ꯆꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯗꯣ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯅꯨꯄꯥ ꯑꯗꯨꯒ ꯀꯤꯄꯤꯟꯒ ꯆꯪꯃꯤꯟꯅꯔꯛꯏ ꯀꯤꯄꯤꯟꯅ ꯏꯆꯜ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯈꯪꯅꯧꯋꯣ ꯃꯥꯒꯤ ꯃꯃꯤꯡ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯂꯩꯁꯤꯂꯦꯝꯕꯤꯅ ꯈꯪꯉꯤꯅ ꯅꯨꯡꯁꯤꯕ ꯀꯧꯕ꯭ꯔꯣ ꯀꯤꯄꯤꯟ ꯗꯝꯕ ꯊꯥꯖ ꯔꯦꯅꯨ ꯂꯤꯡꯊꯣꯏ ꯄꯨꯡꯉꯪꯉꯛꯏ ꯅꯨꯄꯥꯗꯨꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒ ꯍꯥꯏꯔꯛꯂꯤꯕ ꯃꯃꯤꯡꯗꯨꯒ ꯃꯇꯧꯗꯨꯒ ꯅꯣꯛꯏ ꯑꯩꯒꯤ ꯃꯤꯡꯗꯤ ꯅꯨꯡꯁꯤꯕ ꯀꯧꯗꯦ ꯍꯦꯟꯊꯣꯏꯕ ꯀꯧꯋꯦ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯨꯝꯂꯛꯏ ꯀꯤꯄꯤꯟꯅ ꯏꯃꯥꯟꯅꯕꯁꯦ ꯑꯦꯕꯣꯔꯠꯇ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅꯦ ꯍꯟꯗꯛꯇꯩꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯅꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝ ꯑꯃꯒ ꯈꯪꯅꯕ ꯌꯥꯏꯅ ꯅꯣꯡꯗꯝꯕ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯃꯇꯝ ꯑꯃꯗ ꯎꯈ꯭ꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯃꯛ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨꯁꯨ ꯅꯣꯡꯗꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯅꯣꯡꯗꯝꯕ ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯗꯝꯕ ꯈꯨꯃꯟ ꯅꯨꯄꯤ 3ꯗꯨꯁꯨ ꯃꯊꯪ ꯍꯥꯏꯔꯛꯏ ꯀꯤꯄꯤꯟꯅ ꯑꯗꯨꯏꯗꯤ ꯂꯥꯛꯑꯣ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯦ ꯃꯌꯥꯝꯗꯣ ꯀꯦꯟꯇꯤꯟꯗ ꯀꯩꯅꯣ ꯆꯥꯔꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯇꯧꯔꯤ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯇꯧ ꯃꯥꯟꯗꯅ ꯉꯥꯡꯊꯣꯔꯛꯄ ꯑꯀꯤꯕ ꯂꯩꯇꯕ ꯃꯇꯧꯗꯨꯗ ꯍꯦꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯩꯁꯤꯂꯦꯝꯕꯤꯅ ꯗꯥ ꯀꯤꯄꯤꯟ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯆꯪꯂꯒꯦ ꯀ꯭ꯂꯥꯁ ꯂꯩꯌꯦ ꯍꯣꯏ ꯆꯪꯂꯨꯔꯣ
Dadamba chalukhige. Hoi hoi, larik fazana tauko. Mathang chalukhige hairamlaga thuglai. Lingthoi thokluraga amuk changsillaktuna nongdambada hairai. Dadamba, aigi gari do yadre. Horende halminakise. Ai yum phawbudang thimbiramoba. Ngasai di papana thila ambane lawbu lake hairai. Aduda aina imanabaga halakminarage haikre. Nongdamba hoi haisi kadai talle haisi kadai karimta khumde. Lingthoina ngairamuko ase hairamlaga chatkre. Nupa ahumdu wari ngak sanaramlaga henthoiba chatkre. Kipinga dambagasu class awbo loraduna lingthoi tholakpa hapet ngarami. Lingthoi thaja renu lesi thoklakminarai. Lingthoi nangoroi matagum nongdambagi gari tuda phan chongkhalai. Laisilembi thaja renu pungangai. Nongdamba laisilembina lana lawkradi khallaga kem hairamdabida gari do start tawduna thawduna chatki. Lingthoi nofe tawraga babai taramli. Madudasu laisilembigi thamoida karigumba ama adum phawi. Kari mari leibano khangde nongdambagi thamoiga laisilembigi thamoiga. Laisilembi mood off khangowdana takre. Nongdambasu karimta hairamdabida ngakhak ilamlaga nokningda noklaga gari do start tawduna chatkibani. Lingthoi khoigi yum yoksilakle. Lingthoina yum changkisi kana hai. Nongdambana yamandabadagi lingthoi sauduna lehui. Nongdamba yumda thuna halai. Bye, ai lobu lao. Ngasidi laisilembina yam nungaramdong mande. Khara paise, thawaise yam nungaite. Magi lingthoi haibe angangse yam chatapnare asengba. Kipinna. Hoi hoi, losilamo laage. Kipin su minute kunmuk leiraga nungdamba lawbu lai. Ngasidi nungdang waramni anido ngasi su phatchana ngawre. Kipinna. Shiva tare, nungtigi sumaina su ngaw leiradi. Sirasu sijage. Nungsibi mana nungsibi fawba. Ada kwaidagi lurise nungsibiyu yadribasini. Ado bai, ngansu ngalli ngasidi moiromdo oina koirusira numisu tadri. Nang mayung khangbra. Nahan akhoi maga thaba ama chatpane. Aduda aina dukandagi churuk macai amata thakkena thorakpa. Akhoi ma thanamaga. Aduda gari thaujallaga changakhibado khangja hobane. Yaine. Adudi korusine. Adu Kipin. Akhoi ngawe habasidi khangalusiko. Hoida nang dum chaksalune. Anidu sum lakpana laisilembi hoigi thungalda gari do khamaga churuk macai amamanga maza tawraga lei. Tutu su tusin halakpa timing oibana tutu changkhige hek tawbaga nongdambana Kipinda hango haina ingit tawi. Kipinna tutubu khami. Bungo, kainomta hangeba. Kai haige tamo. Noi swaishidagi laisilembi do khangbra. Khange tamo. Adude khoi chichene. Haima, noi chichene ba. Ais yam phare adudi. Noi chiche do yumde lehobra. Leramgani kaigino. Kemtagi nateda sum hangbane. Sum hangba mandeda koineba male. Karambaga koinaino. Wa ngangdaba amasidi bonia male. Asiga koinaramladi masak pajai haige tawba. Damba noi. Aibu bonia male na muhajile ene tawruse. Tutu manung changkre, tutu imungda changsillaga. Chiche, nanga koine haba nupa ani thongalda ngaiduna lehawe. Keba, aige koine ba. Hoi. Asengbagi aige koine na hairakbro. Hairake. Kaida lehawe. Thongalda. Khangniba. Aige koine kaina. Laisilembi chai ama pairaga tholai aduga gate manakta nupa ani lepaga leibado ubada khanglaw lawrai. Hey, kana no. Aduaida khungban lumba sadana leirida. Ha, nasak singdo yeningde. Yam thuna chatlo. Nammaido thang sina chabat yanselura. Amambani na mi masakto kanano haiba udre. Kipin damba laisigi konjal tabaduda gari da chensin nei. Dambana. Imai pema,
Kari nupinege sidi? As, aida chenja horageda. Nongdamba su gari manungduda paisilai kipin su phamduna lairami kimanduna. Nongdamba kipin sor thabet thabet holaga gari manungduda yengnaduna lay. Amuka su khanglaw lawrai. Laisilembina. Aina harise, nanado tadro ha. Nanado phujet lurok. Leramu. Lichay lok thuug. Kipin gari do start tawduna thawduna lai ngihak ani do wangang na de. Kipin na. Hush, kaino hojiki maching du de. Nongdambana. As, khunung sidi laitre. Hojiki matawduna amukka hena nungsi harisina ide. Tas, yare. Matungdagidine chatsi kainaga hobiranu. Hera, nangna chatlusena haurai natro. Hojiki duso. Oh, adu bomi, matungdade hobiranu haiba. Ai masigi nupise lumba yabuka kijai ko. Yaro, kibaga yaroi ko. Nungtigi chatoini. Oh, yazare. Ai nungtigi chatladine soidana thangchani ba ai khangi. Ai sungyao he yaujaro. Hera, nangsu hemandro. Ado, khangdeda. Hojiki khunung sidudi as nishaga loi ina hankre. Ama niga pairuse. Haigumadana hojiki akha arang tubu kai as lore pura nungju akan bada khakpa mongduni. As aidibo adugumbado nungti gitazage hairi. Khunung sidi laitre he bai. Anido amu bender amada amuk phammi. Nongdambagi machinda karimta sondre. Khunung sido haiba nattana. Ngahak lairaga amuk khunung sido haina khanglaw lawrai. Kipinna. As, khare. Dambana amuk khunung sido. Oh, ojabu swaida ngahak nungsibiho khigera. Nanayaydi hanjaram lage. Ngahak nungsibiho khokpo. Kaino, nungsibu nungsi haibane. Yare, chalase. Hek hagwatpaga henthoi begi call lai. Kipinna. Hello, henthoi. Henthoi bana. Pin, nang kai delege. Airo, koi basum chatliba. Oh, ado, ngasai ngonda nusiba kaubra hangakpado. Adugi nupido lesilembe haiba natro. Magi number ga leibro. Nongdamba mamit manado khanglaw lawthoklaga thamogi mihuldo khangyang khatli mi khatna ningba poklai mikuptuda lesilembida khudakta haidoklaga cheningba amasu poklai ngasigi oinadi matang asida wari asubulu sinjari makha tabu saruk hayeng punna taminarasi.